Sangadriba thongama truck lalingaida tekre gari adu thaurakhiba driver thiba phangdri gari adu da tonglakhiba mioi ahum sokpadagi hospital da laikanakre thong tekpagi thaudok adu ngasi ayok pung manga khara helakpada thokhibane tekhiba thong asi Imphal mutum fibau amadi wabagai AC gi Irong Khunou ga samna haliba Imphal turel mathakta nauna saba thongne thaudok asi gi matangda mafam adu da leiramba mioi singna phongdorakpada thong asi India lainga ke Ministry of Rural Development gi makhada Manipur lainga ke RDNPR Department na Pradhan Mantri Gram Shadak Yojana scheme gi makhada MD Salam Khan and Brothers Kauba contractor amana sabane hauzik faubagi oina sangadana lairibane Impact News afangba pauda thong asi maikai adu da lairiba miyam gi yamna maru oiba thong ama oibana sangadrabaso matam kharagi mamangdagi miyamna lanthok lansin tauba horakhibane loinana ngasi ayok u thanna yawba truck ama lalingaida thong adu khanghaudana teklakhibane thong tekpa adu da gari adu da tonglakhiba mioi ahum amana miyamna kanba ngamki adubo driver adu gari adu bu thaurakhiba driver adu di hauzik fawba thiba ngamdre thong adu mayai oirapna tekpana maram oiraga gari adu turel mayaida thong ya tekpa structure na ising manungda chapsinduna leire hauzik fawba chingkhatpa ngamdri amaromda miyamna kanba ngamhauraba mioi ahum adu mayang Imphal Bengun leirak achobadagi makak mayum amin chahi kunganipan apokpa MD Nasiruddin mayang Imphal Bengun dagi MD Tarif Hussain chahi kungamathoi apokpa laikidraba MD Akhtar Hussain amadi MD Asif Hussain chahi taraganipan sure hairi thiba khangdana leiriba driver aduna mayang Imphal yangbidagi dolai pabam MD Borajau chahi nifugamanga apokpa MD Ibochane isingda tasiliba gari adugi mapu yanglam awang laikai sapam ibomcha kauba magini haide loinana hauziksu thiba fangdana leiriba driver adubo thiba amadi tasinduna leiriba gari adubu chingkhatnaba wangoi police Manipur Fire Service amadi laikai miyamna akanba moongda hotnare amaromda thong tekhiba mafamda wabagai AC gi MLA Dr. U Deben masalaktuna yangshinbaga loinana sangadriba thong aduna tekhibagi chapchaba maram thidoktuna miyamda khanghanbaga loinana maral leiba sing chairak pigani haina phongdoklamkhi koi thiba thabo haibitare mi mari thongpada ahum madi koi kanba ngame koi bapa da thorkhre adu amadi je koi gari manu yawi be krai da mai tawri haibdo koi khangba ngamri yam thuba matamda koi mawlei lot tawri bo usi silo thuakanda gari ji siglakanda koi am mi amsu wari bi kamai tawge haibdo koi khangba ngambani adu tasengna sumaina koi lai thiba thongdo ase karma phibandagi sokhibano haibdo koi gome gi site gi ju koi kadetri site gi oibra department site gi oibra haibdo koi thijanaba soida thijanaba gi tajad koi loksige adu ya thuba matamda asoibdo koi thuakanda maza myam khamanjige